Image Pauda Ming Tabidi Basumbu Yunam Anuradha Devinai Konada Kurumzari Housing Mariba Pauda Nimit Samaniki Manunga Pakaleva projects Yunan Minister Na Sangagadari Congress Party in Minini about Nava Sankal Pantokadari Kulai Paiduna Lalo Rivasina Turaptuna India Lenga Kaya Sananaba Wanabada Manipulenga Sabatang Lozage Haina to Minister Notoban Birena Pondokre Manipur hoki bapum kumari da COVID positive ani oike. House pausan nune pizari. Chief Minister N. Birena High Cray Chalibatha Asige Kuntra Pawagi Manungda Union Home Minister Amit Shah Lagtuna Numit Chamaniki Manungda Paikaliba projects and Sangaragani. Wapama Singasi Taman Salin the Pangtopa Prime Minister Narendra Modi na Jahinipan Mapung Parakpagi. Taukiba Tabaks and Kangan Bagaloina Pami Sanga Unabada Chief Minister na Pondo Kibane. Mana Makata Duna Reserve Forest Kanbada Chingi Kun Sokloi Mapangi Mina Kuting Zilaga Lana Ona Bahonagano Manipuda Ladyba Subdivision Humpuni Panda Official Mangataru Tamduna Sakopagi Tabakta Homba Amapuragna Bahonari Subdivision Amamamda Prabari Amamam IAS Official Amamam Tamduna Subdivision Humpuni Panda Chakwatarangi Tabaksan Pakaliba Kudimaka Petition Tahungane Maruaina Lambi Thong Ana aye iksang pangdabagi awaba kayada lengang na paikaliba si dalam zentana hangane. Prime Minister Modi ki lengak asi wangang laga topanate tabagoy na utpalengang ni kopi ki waraba matamda cengki zay mga lem na piba lem na hidag piba kaya tawda na miyang ki punsibukan kiba luching balengak amane maki makada miyang ki tabag tawsaba asi chawtop sa ningay ni Manipur ki lambi thong sem na naba lupa kro lisang ahum chamanga World Bank tagi long naba ayaba pire haike. Hoi manga hogi ba sahi manga da yam santi wena lakaduna honorable prime minister na pirak kiba scheme mayam ama ekoi phajana khoi implement tobong ame yohon mangom ki madudai da laibak thibadi corona lakhibadagi covid lakhibadagi ekoi na tawning mu thabak khara tobong amogde aduna hojik 100 days ge ekoi na pandama ma thame mayam na khangbi gare 100 days da kari kari tawgada buno haiba ekoi hana mayam da su loina koi yan thokre la thokre mayam do loina state phangam gani sigi manungda ngarang ai honorable union home minister misaji ga wari sanajai ai tarik kun sab hogi manungda honorable union home minister manipur da lapira kanda 100 days da koina sanga ga da busi yam khara sanga ga da manipur sembadi hujik da hobudong to sakar leiram baduna mani hingam baduna mani mating leina niyom sumna hingamba state amu goiram bagi border am tanga amde karai da border na agale Pawi Singda Unabagi Tharampada BJP President S. Sada Devi, Minister L. Susandro, MLA U. Deven, Vice President Nimba Susaruyake. Kulai Paiduna, Lalo River Singna, Toraptuna, India Lenga Kaya Sananaba, Wanabada Manipur Lenga, Sobatang Lozage Haina, Minister Nongtoban Birena Pondokre. Wafama Singasi Anba Manipur Rifles Gate, Banquet Hall, the Pangtokiba, United Tribal Liberation Army Gate, Gather Taramari, Kulaiga, Loinana Sanglapagi Taram the Pangtokibani, State Home Department as Sendana Pangtokiba Taramaduda, Chief Minister and Birena Homecoming Ceremony, the Yauriba, Gather Singna, Tahi Ohum, Rehabilitation to Camp the Lady Aida, Gather Amamanda, Ta Amagi Oina, Lupalishan Tarupi Bagaloinana, Vocational Training should be gane. Grant Oina, Gather Amagi. Fixed deposit oina lupalag mari supiragani haike mana makatana hai Indian government na North East State singda pakhaliba chakotharang singa amade Manipur government na pakhaliba chakotharang singda thajaba thamdana khulai paiba singna mausagi punsida hanjilakpada thagapa phongdoke hana leramba surrender policy adu reverse tawdana mausagi punsinda halaklaba singidamakta hingba yananaba thabakya pakhale khulai paiduna Chalu raba singna lenga puthazau lenga khaibasi nakhogi yangnaba nate mahusagi punsida amuk halaklo crime achobada chenaba natrabade makal amatage action lawroi mayamda halaklo
Makoibo halangna bahonabada civil society organization amadi miyamna mateng pangbiyo haina Chief Minister Nongthomam Birena miyamda appeal tawki. Homecoming Lakusinda, except those who involved in heinous crime, everyone should be exempted from any kind of affair. Heinous. Kalau mereka seperti yes kalau except heinous crime itu sudah benar-benar terjadi. Oh iya, kisah apa yang mereka buat settle to begini harus Indian Home Minister misalnya publicly announced. Even he assured a single bullet will come out of the head. Aduna, a friendship, reality is the time to come forward and to negotiate with the government of India. Madhuki, the current issue as the Chief Minister of State of Manipur, and Madhuki, circumstances in Madhuki, negative point of Trust me, believe us, we are not the enemy of yours. You are all our peoples. Taramadda Lamdamasagi Minister, MLA, DGP, Yauna, Police ki Makok Thongba Mio Kiana Saruya K. Taramadda Utla Jegi Mio Taramariga Loinana. HK Kuntram Doi Rifles Ani, AK Rifles Ama, A1 Rifles Ama, A2 Rifles Ama, Single Barrel Rifle Ahum, Kulaimacha Ahum Yauna Sanis Saba, Hand Grenade Ama, Gelatin Stick Taranipan, Detonator Taranipan Yauna, Polomkia, Chief Minister and Videna Prisoner K. Heidi. Nominee Chumna Pangtokadaba Congress Party ge Nav Sankal Pangtolagani Haina ex MP Dr. Thoksom Mainana Pongdorakle Ngasi Congress Babanda Pangtopa Paugi Mipamda ex MP Dr. Thoksom Mainana Makatana Hai Nominee Sida Maru Aina Thim Tarukta MPCC ge Leader Tarukna Nav Sankal Program Sida Wangangani CLP Leader na Political Affairs Economy da ex-MP T.S. Maina, Youth ki Matangda and Bhupendra, Social and Justice Empowerment ke Matangda CWC member Gaikhangam, Organization ke Matangda ex-President MPCC M. Okendro, Farmer and the Cat Mastur ke Matangda ex-Minister Dr. K. S. Ratan Kumana, Wangangani Haina, Pongdorak Pagaloinana, Mahana Makatana Hai, Maru Aina Lisangani Kumarida Bharata Congress Party ge Sasont Lagtuna Wadba Bharata Puraktuna Sokotpa Lebaka Ama Oidangnaba Pandanda Paikalapani Haina Fondoke. Diversity is the unity Sagacha Pamba and the secularism the Hajaba Aduga. We honor all institutions right from grassroots level up to the top level. Now we have the Supreme Court, we have the High Courts, we have Human Rights Commission, we have Women Commission, we have all sort of commissions, and at the same time we have vigilance commissioners. Everything we want to honor all these institutions. Now under this regime, in the last 8 years, it has been seen that these institutions are not given proper respect and regard. And this is very, in a very pitiful way, we condemn this. And we always respect and we keep up the tradition of giving respect to these institutions. Body Pillar Singh Amadi Pansing Manipuram da Changchiladuna, Jungliba Singh Congress Party na Center da Amuk, Hadna Tagnaduna Yangsilagani, Amadi Manipurgi Lamp Mangsilabasi Mangdanabasi HO Singh Amadi, Nianga Luinana, Changsinduna Manipurgi Lamp, Machet Amapauba, Mangaloi Haina, MPCC President K. Magachana Pongdorakle. Wapama Singh Congress Babanda Pangtopa former Congress member ex-President PYC Manipur L. Memo Amade and Populat NCP Sangmai Assembly Constituency na Amakhana Congress Party da Europage Opage Tharamda Kongdoki Bane. It's a very unfortunate. Housing Ekoi Lady situation Kopin na Sahi Kara Ekoi Taving Hang Tau Kopa Mam Lepore the election lady. Housing Ekoi we will relook. Ekoi Amukin Sanjaragani Ekoi is Haiteki Tawayapa Masigi border fencing Amadi border pillar Mayam Singh Manipur on the sanction like Ekoi Lamangi Base Ekoi Atubu Matamda
amuk aikoi central government da state government da tawna ba masi hanjan hanjan ju khoi haijarabani adu sarkar ki keno si karimta laitaba adu response se aduna masi aikoi amuk praja ga loinena civil society organization ga loinena aikoi gi site gi aikoi gi lamang dana na ba adegi border pillar ship toksalai base aikoi manipur ki lammangi base masi aikoi strongly we are against with that aikoi adum matan punamakta aikoi gi lamang dana ba aikoi amuk masi thabak tawna na ba aikoi sem saragani Manipur da nomani sida yamdrabas da COVID positive oiba mission thengnari ngasi su mioi budra ni pan COVID test tawada mioi ane COVID positive oike mioi ani COVID positive oike basin hang asage COVID positive oibagi chang sada ani test mai taru yauke state asi COVID license sandarok padage ngasi phawda panma mioi lakama lesang contractare chanini for COVID positive oikre masage manungda mioi lesang ani chamakonna laikhidre WP Clause C number 391 of 2022 ge petitioner Amati Central Committee member Kurai Assembly Constituency MPP YBM na MPP ge interim president Khanabagi Mikham Pangthokiba aduda aramba kya tawkhre hainang ase Manipur Press Club da Paumisanga unaba amada phongdokre mahana hai chalibasai sigi January ge tang 13 da High Court of Manipur na thokpa order amage matungina MPP ge interim president Khanabagi Mikhal Chief Electoral Official Manipur na haukiba April ge tang tarataruk ta pangthoke hariba Mikhal sida party ge Central Committee members sankhakdana vote thadagadabani adubo Central Committee member nataba election asida voting right laitaba party ge delegate member tarani pan yauna aru ona final electoral roll da hapsalake maduda yauriba non voters sing adu lokthok pinaba aru oda wakat ke adubo non voters sing adu yauna hariba Mikhal du namkhuda pangthoke aduga interim president Mirep Oikiba CH Samjai as president YBM gi manungda Mirep anidi April gi tang nipan amati mapan pangthokiba scrutiny da qualify oikide mioi ani asibo arona reject tawgi mahuta mikhanda mayung naba yabagi ayaba pikhi masina maram bodaga CEO Manipur gi mathakta contempt case clause C number of 2022 amasung WP clause C number 391 of 2022 na CEO/RO/candidate anigi mathakta wayan pipinaba wakathanga khre hainasu YBM na haike chen hoji leiba NPP ki kano je moina pangthoi base machi yati hai case leibani na ade amana mu hariba moi thoi ba singche to khabana tane machang hai je soba kiran lereng de ki to khibate gi मासी हुजी आंगांग से दुम चखरे मासु मदुदै लाक्तबदुन जुगिनरो सिना मु ओइरे एमपीपी तौरिसे जुगिनरो ओइबो भाव मा लाक्त्रे अदु मतुंग दा अमा मु सिले अदु सुमा लाक्ते लाक्तबा खैना पुल्लगा हुजिसे कॉन्स्टिट्यूशन से बाइल लोय तौरगा हुजिसे नाफुदा इलेक्शन से तौरगा मखोना समजाय हारिसिना काहनग्रे मदु अखोना हाई कोर्ट हुजि केस लेबजुना मरम मोरगा माना जून 5 दा रेनु तौदबा तारगदी लैरिबा सेंट्रल कमिटी सिंगे लोय ककने हाइबसे मसी याति है हिंगदर लै हाइजरिबो हुजि केस लेबने केस की मतुंगदा मोहन राय तारक हाई कोर्ट की मतुंगिना मखोना तौरगदी मदु अखोना दुम याय कोर्ट की ऑर्डर निना तौदबो हंतकी इलेक्शन जी हारिबा तोखरबा अदे सही सुदबा मियोय सिंगना अखोगी आरोदा अखोनो से फाइन तौरगा आरोदा अखोना वाकटपदा आरोजना लोबीदना माबू एक्सेप्ट तौखिबा भोले पियायन Bibatsu Foundation Manipurna Wildlife and Biodiversity Conservation Committee WBCC Manipurga Kusamna Dona Thawan District ke tonga tonga mapam singda uchara thaba yauna Jun ge tang manga phawa chathagadaba World Environment Day 2022 ge tharam ngasi dege Wangzang Canton Lampakta Mahiroi Singge lai yakpa sangdam naba pangthok ton haudokre Only One Earth haiba themda pangthokiba tharamba aduda ngasi haudokpa numita Chandan Forest Division ge Assistant Conservation of Forest ACF Nauren Munan Maitai MFS Yangopukpi Lokcha Wildlife Sanctuary More ge Range Officer Ambient Palent Forest Bit Officer BO MD Salaudent Kada Manipur ge President Hijam Priyo Kumar IRE Group of Institution ge Principal Narimbam Rajakumar amasung Environment Activist
Maibam Ombi Memana Thoromapusing oina sarugaki. Ngasi ahoba numita Thawa district tongan tongan ba school singi mahiroi singa saruk yaduna layakpa sangdam nakhi amadi wangsang canton lampa ke akoibada uchara kamaram suthake layakpa sangdam naba aduda makong mathang takraba mahiroi tara khangatuna mana mathum saksu yanthokhi Athoiba mitunge waron piraduna Chandan Forest Division ke ACF Naurent Monana Phongdokhibada World Environment Day asi ahanba pangthokpada thamkhiba them aduma khandaki numit asida chahi yankhaironge matungda thamlakpase yamna maru aiba maramamane maramaduna aikoina environment ngaktuna thamba haibase yamna mathoktai chahi kungi mamangda oiramba phibam hausak oiraba phibam asi yengnaruragadi chahi kungi matungdadi mausa gi phibam asi yamna satiba phibam ama oiraklagane sanaleba manipur ni hainariba asi hingbada awaba ama oirakani haiki aikoi tobacco thangna acha mamin dona kana aikoi gi environment chu chuba aikoi kama go ma pi haidna aikoi samna khabar ke siyo gi ba ma haike aikoi chu pa che ma thak ka da aikoi gi pinchi se mi taragam ma thui ga handra le chu thak mi ga thak mi ga si ma gi life span che chai tan tagina tara go si kene ai bi thak mi na Consider the Hungary, Turkmenia, Nancy, Equina, Turkey, the Laptopus, environment. Dr. Pratita Charitable Trust Amadi Diamond Radio Kongzomna Angang Sing Amadi later Lider Singda Henbakudong Saba Pina Bagipandamda Trust Asige Kongzomda Labor Office Complex Ngasi Dr. Pratita Charitable Diagnostic Center Amahangdokre Diagnostic Center Adu Hangtopigitarum Aduda RIMS Director Oirambadike Pothakraba Dr. S. Sakarsina Athuba Mitung Dr. Pratita Charitable Trust Amadi Diamond Radio Kongzamgi Chairman Oiriba Hana Manipur Lengalta Minister Oiramba Morangta Mehamantana Thoramapu Tabaktaki Pothakraba Headmaster S.S. Gopishore Amasung Diamond Radio Kongzamgi Program Executive Zamsa Haigru Zamna Akhagnaba Mitung Singh Oina Sarugake Tharonggi Athoiba Mitung Oikiba RIMS Director Oirambadike Pothakraba Dr. S. Sakarsina Ribon Kaktuna Hangdolaba Matung Athoiba Mitung ke Waran Piraduna Hai Ngasi Hangdoliba Diagnostic Center asi yamna phawa miyam gi thogal phajana tawba ngamba ama oraksano Diagnostic Center amalingma matamda component loinamak suna yawa asi atangbane ayambana konna tanna hapchalakpa ngantane ngasi hangdoliba asidi X-ray, ECG, ultrasound amadi laboratory facility phajana leire masigi sumathakta physiotherapy amasu yaure masina maikai asongi miyamda Kanaba Karadi Pibangam Lagani Pundoke. She's only X-ray later, ECG later, ultrasound later, laboratory facility later, pharmacy and Giora, Rimatata, therapeutic web, physiotherapy Giora, diagnostic technical and lying the key, Nabana Pinabu Giora. Pipeline focusing on the in person with the Tamaki, we are vacation to the Tawakani Habai as a blazing, I should come to Promopigram, Adu, and Pontuna Mopomo is Dr. Pratita Charitable Trust ke Chairman su Oiriba Hana Manipur Lengalta Minister su Oiramlaba Moirang Temp Hamadana Diagnostic Center asi Hangdopaki Matangda Kongdokibada Diagnostic Center asi da test tawba khaktanatana Thangsa amasung namaijing numit khudinge sangnaraba Dr. Sengyangna OPD ge khudong sabasu miyamda phangangani hairaduna maikai asumgi matik saba hospital ama oirangna basukana honaribani haike ikoina hojik leiba diagnostic test to every Manipur Sarkar ne lamthokraba thangja amasung namaijing haibani nazisna koi tongan ba Dr. Specialist me amama protect orga OPD ge ma apai hakko organi thangjane namaijing ne atai matamna mase adum hang legani koi gi sigi diabetes center tam step by step orga ko hospital ma ge jo jathari ni koi plan je ata mathang ge hebo apdo aina tadari dilasu Assam Rifles ki Civic Action Program ki Makhada Mori ki Team Mainau Kunda Sakiba Rent Water Harvesting Tank among us a Honabi Matungina 43 Assam Rifles Mori ki CO Sumit Sudna Ribbon Kaktuna Sanga Craig
Timino Kunda Pangtokiba Ngasagi Tarampadada Kun Asaki Ningto Amadi Ade Kunsakiana Sarugaki Village Asada Red Water Harvesting Tank Ama Sabi Pada Kun Asaki Ningtona 43 Asamra Palvo Tagapa Pogoraki KK Haraga Hena Kangnaba playback singer Krishna Kumar Kunant Kolkata da Pangtop concert Ama Yauraba Matunda Wantharapatagi City Aduda Leba Private Hospital Amada Laikanana Pusalake Adubo Kanbangamdana Lake Mahak Sahi Yankayundo Sukre AR Ramana KK Bo Tamil film Kadhal Desanda Ahamba Oina playback singer Uhalakibane Delhi da Pokiba singer KK na Hindi Tamil Telugu Kannada Malayalam, Marathi, Bengali, Gujarati, amasung Assamese da isai sakhe. Formal training in music da tamlakibada KK na masamathan da isai tamjarakhe hari. Loinabi amasung macha ani tamlami mahaglai kidabada Vice President M. Venkaiah Naidu, Prime Minister Narendra Modi, Union Home Minister Amit Shah amasung Information and Broadcasting Minister Anurag Singh Thakur na awaba phongdokre. Vice President Amake Waba Fondo Pada Haikibada KK Lekidabada Wall of Music da Asoba Mangzaba Oidabani KK na Matam Sadana Lekidabada Awaba Oihele Home Minister na Haikibada KK Asi Talented Sangarama Oiki Mag Lekidabada Indian Music da Sauna Mangzarabani Information and Broadcasting Minister na Haikibada Mahake Thuidu Hendopa Saisakpa Miyoi Kiagi Tamoida Mapam Amade Kanduna Lehore Advanced missile system yauna kulaikia US na Ukraine da pisan bana kudongti ba hangala halagane haina Russian Deputy Foreign Minister Sergei Ryabkov na phongdoke High Mobility Artillery Rocket System natraga HIMARS Multiple Launch Rocket System yauna Washington na Ukraine da pigane haike Ukraine da pigane haideba HIMARS system pa asage achan ba kilometer maripone Russian Deputy Foreign Minister Ryabkov na haikibada masi khudong thiningai ne Hauzik aroibada maroiba pau amane pizari Nimit samiligi manungda pakhaliba project sing Union Minister na sangagadari Congress Party ki nominee ki oiba naba sankalpang thokadari Kulai paiduna lalhoriba singna thorabtuna India lenga kaya sananaba honabada Manipur lenga nga sobatawdang lawzage haina Chief Minister Nongthobon Birena phongdokre Manipur da hokiba pumkumari da COVID positive ani oike Image PAODAM ngasigi matang asida loichare yeng tabiri basingbo amukana khurumsari